Ngasishu mayamgidamagta anauba asengma thokkiba wari ama puduna lakchari. Wari asi aina class 11 karingaigi wari ni. Aikoigi imungda ai amadi aigi ima baba aduga ichanupi akoi mari puna leminabani. Aikoigi imung asi khara lairaba imung amani. Aigi ima asi masagi laina amana naduna leibani. Imagi laina asi chana naba laina haiduni. Yam hen kana naba chatpa ngamdaba maktin nate. Masagi hakchang yamna sonjaba aduna tabak ingkhang kaya suba ngamlamde. Aduga aigi babungna yum saba mistri amani. Maram masina yumgi tabak ingkhang asi aiga aigi ichanupigana loina hotnabani. Ichanupisu hojik angang khara oiri class 7 khak kabada ngairibani. Adubu yumgi laita laira amadi imagi mateng pangba oina larik tamna yamna wana yumgi tabak su tawrami. Aikoi pabungsu yumgi tabak ingkhang adum yaurami adubu tabak chatluraga halakpada warabanina aikoina ayamba honare adubu aikoigi imungda hojiksu selgi awatpadi lairibani. Maram asina aishu aikoi pabungi mateng kharada oirabasu pangninglamki. Aikoi pabung khakna sel talaga ichanupigi laik tambagi aigi laik tambagi amadi imungi awat apa menaribani adubu hairiba asi konabadi nate. Maram asina migi sendolaman khara tolami makoigi thagi sendoi hunnaba hotnabadasu awaba amadi oirami. Amadagi amuk puraga hanagi sel adu singdoklaga amuk anauba mathoi pubani adubu hana lising tara tolambada tara adu singnaba hotnabada amuka lising tara manga puramki asumna tamna migi sel yamna tonba ama oirami. Maram masina aisu lairik tamlibani haiduna adum laithokpa yaraktaba ama oirami. Aikoi lekaigi kakasing thokpa amagi dukan ama lei adugi dukan asi upu kangthon chanbagi dukani aina aikoi kakada yauge haina hairubada aigi awaba adu ubiduna aibu yaholami adubu aidi hojik karisu haiba natribani. Hojiki oina aina impaldagi pochai leiba chatlami hairiba dukan sing adu aigi kakana hana mafam aduda puraga dukan adubu khangalamki. Upu kangthon chanba haibasi hardware gi polam sing tarkar oi samna hairabada jabra sprit dashut sandpaper makhal makha khara laikre asumna aina ayamba matamda polam sing asi imphal dagi laiba chalami aduga dukanda matam khara lairaga kaka hoina saba mistri na saba adu aisu yenglaga tamlami hojing maki oinadi makoigi awat apa aina yengchinba mateng tawsinba aduga makoina sariba adu aina tamlibani matam asida aingonda kakana lupa lising mari pirami yamna yamba senfam din nate adubu tha amada lising mari pusilakpa asi yomda yam chawna mateng oirami asumna tha khara leiraba matung aishu upusan makhara yaurami. Asumna chahi amamu phajalakpada aigi 11 gi exam ju thakre aduga aishu upu ama chanba hairamki adubu khut khara nanba adudi oiramde makha tana tambadi leptrebani. Aigi phangliba senfam aduga aikoi babungna talakpa senfam khara punsillaga migi sel ayambadi singma ngamlamki tawbadabu migi sel toliba asi yamna yamba senfam budi nate aikoina leita laira oirubana lupa lising yankai lag ama asi yamna yamkibagi warini. Aikoina pulapna migi sel tolamba asi lupa lag amadi pharamde asumna aikoigi imungse hanaga hairabadi khara makaidi nungairami. Migi sendol laman leitrabadi yumda ahauba sanga chadrabasu nungaiba punsi santi leiba haibadu oirami adubu imagi hakchang sonba asina khara makaidi thawai nungaite adubu imagi anaba asisu doctor amada tanaraga yenghallami adubu imagi laina asi karisu laite chaba thakpa tumba watpa wakhal nungaitabana oigani hairami aduna doctor aduna vitamin khara pijau haina hidak khara iraklami. Aikoigi imung asi hanaga hairagadi khara makaidi nungairami aina phanglakba sel khara aduna marup khara su yaurami amana lupa lising kun taba aduga amana lising yankai tabani. Lupa lising kun taba asina tha amada lupa lising ama huli aikoi mi kun sanabani aduga lising yankai taba asina lupa lising ani hunmani aikoi mi kun manga sanabani. Aigi lupa lising mari phanglakpada lupa lising ahumdi marupta hun khrabani adubu aigi kakana haurokpadagi aina imphalda pochai leiba chatpa matamda aingonda lupa chani khaibiba lupa chahong khaibiba adum tawi aduga tha amada aina imphal chatpa asi anidagi tadana chali ahumlak chatpa su yawi. Aina tukana chita leirakpa asi chahi ama makai muk surabani tukana leina class 12 su karamki hairiba matam asida aishu upu kangthon chanba adum hairami adubu aina maipunana pulap chanbadudi oiramde aigi kaka sing amadi mistri singna chanbani hojiksu aina makoigi mateng tawri. Tha khara leiraga aina upu kangthon chanba hauramki matam aduda aigi thagi selsu
ꯍꯦꯟꯒꯠꯂꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯃ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥ ꯑꯃꯒ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯈꯣꯏ ꯀꯀꯥꯁꯤꯡꯒꯤ ꯃꯆꯥ ꯑꯃ ꯂꯨꯍꯣꯡꯕꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯑꯣꯔꯗꯔ ꯇꯧꯅꯕ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯑꯩꯁꯨ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯏꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯕꯗ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯀꯥꯁꯤꯡꯒ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯎꯄꯨ ꯀꯥꯡꯊꯣꯟ ꯁꯥꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯁꯦꯜꯁꯨ パイꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯄꯤꯛꯊꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯁꯥꯔꯝꯈꯤ꯫ ꯑꯗꯨꯗ ꯏꯃꯥꯟꯅꯕꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯈꯤ꯫ ꯌꯥꯕ ꯌꯥꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯝꯕꯔꯗꯪꯗꯤ ꯂꯧꯒꯦ ꯈꯜꯂꯝꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯍꯟꯗꯛ ꯑꯣꯔꯗꯔ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯝꯕꯔꯗꯪꯗꯤ ꯂꯧꯒꯦꯅ ꯈꯜꯂꯝꯈꯤ꯫ ꯊꯥ ꯑꯃꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯎꯔꯛꯈꯤꯔꯝꯗꯦ꯫ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯉꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯝꯈꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯂꯩꯇꯦ꯫ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯒꯅꯤ? ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯑꯁꯨꯝꯅ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯕꯁꯨ, ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯈꯤ꯫ ꯃꯇꯝꯅ ꯍꯧꯈꯤꯕꯅ 12ꯀꯤ ꯑꯦꯛꯖꯥꯝ ꯂꯥꯛꯂꯝꯈꯤ꯫ 12 ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯊꯣꯔꯛꯄꯗ ꯑꯩꯁꯨ ꯄꯥꯁ ꯇꯧꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯧꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯑꯩꯅ ꯐꯅ ꯄꯥꯔꯕꯁꯨ ꯋꯥꯈꯜ ꯆꯪꯗꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ 12ꯇ ꯐꯦꯜ ꯑꯣꯏꯔꯒ ꯎꯄꯨ ꯀꯥꯡꯊꯣꯟ ꯁꯥꯔꯒ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯈꯤ꯫ ꯃꯔꯝꯗꯤ ꯂꯥꯏꯔꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯦꯜꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯝꯈꯤ꯫ ꯁꯦꯜ ꯇꯥꯟꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯝꯈꯤ꯫ ꯏꯆꯟꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ, ꯊꯥꯒꯤ ꯃꯔꯨꯞ ꯍꯨꯟꯕꯒꯤ, ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯑꯃꯗꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯄꯨꯝꯕ ꯑꯩꯅ ꯄꯨꯔꯝꯈꯤ꯫ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯐꯦꯁꯕꯨꯛꯇ ꯅꯍꯥꯟ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯝꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯊꯥꯔꯝꯈꯤ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯑꯩ ꯈꯪꯉꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯅꯁꯨ ꯏꯆꯝ ꯆꯝꯅ ꯈꯪꯉꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ, ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯎꯄꯨ ꯀꯥꯡꯊꯣꯟ ꯁꯥꯕ ꯌꯥꯎꯕ ꯑꯗꯨ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯦꯟꯅ ꯂꯦꯞꯇꯅ ꯃꯦꯁꯦꯖꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔ ꯂꯧꯕꯁꯨ ꯅꯠꯇꯦ꯫ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯄꯗ ꯑꯩꯈꯣই ꯑꯅꯤ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯠ ꯑꯄꯥꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯑꯩꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯊꯥ ꯍꯦꯟꯖꯤꯜꯂꯛꯄꯗ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯝꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ 12 ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯐꯦꯜ ꯑꯣꯏꯗꯨꯅ ꯃꯈꯥ ꯊꯥꯗ꯭ꯔꯦ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯁꯥꯎꯔꯝꯈꯤ꯫ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕꯒꯤ ꯂꯣꯏꯕ ナꯏꯕ ꯅꯠꯇꯦ, ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯈꯤ꯫ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯍꯦꯟꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯈꯤ, ꯃꯥꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯋꯥꯔꯤ ꯈꯛ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ, ꯎꯅꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯑꯩꯅ ꯎꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯈꯔ ꯇꯞꯅ ꯎꯅꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯁꯪꯕ ꯃꯇꯝ ꯑꯃ ꯉꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯎꯅꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯒꯗꯕꯅꯤ, ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯩꯅꯕ ꯁꯦꯜꯗꯤ ꯅꯍꯥꯟꯅ ꯏꯃꯥꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯆꯥꯄꯣꯠ ꯆꯥꯕꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯀ ꯏꯃꯥꯗ ꯍꯥꯏꯔꯨꯒꯗꯕꯗꯣ ꯇꯜꯂꯦ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ 3,000ꯒꯨꯝꯕ ꯂꯩꯒꯗ꯭ꯔꯥ ꯍꯪꯂꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯅ ꯀꯀꯥꯗꯒꯤ ꯁꯦꯜ ꯈꯔ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯂꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ 3,000 ꯑꯗꯨ ꯄꯤꯔꯝꯈꯤ꯫ ꯃꯔꯝꯗꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕꯗ ꯑꯩꯅ ꯃꯇꯦꯡ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ? ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯒꯗꯕꯅꯤ꯫
नुमित खरनी लेरबा मतुंगदा अखोइबानी वारी सानबा कया फंगलमदे आइने कॉल तौबा मतमदसु वेटिंग अयाम लेरमी अदुबु आइसु नोंगमता वेटिंग लेरिबा अदु कनानो हंगलमदे अदुबु असुमना माना तौरिबसी था अमा हेंजिलक्लबनी आइसु वाखलदा नुंगाइतबा फावरमखी नोंगमदी आइना मांगोंदा हंगलमखी आइना कॉल तौरपा मतमदा वेटिंग अदुम लेरमीसे कनानो हंगमा मतमदा माना इमानबीनी अखोइ सेमिस्टर गी एग्जाम लई अदुगी हंगनरमनी खुमलमखी आइसु मागी एग्जाम लई हाइबनीना मखा ताना करिसु हाइरमदे अइगा मागसु पाउ कया फाउनरमदे आइसु मागी एग्जाम लईबनीना डिस्टर्ब कयासु तौनिंगलमदे आइसु सेल पाइनबगी तमक थबक सुबा थबक इंखांगलमदा हेना माइ ओनसिलमखी अदुगा मागा पाउ फाउनबसी कया फाउनरमदे असुमना मतमना हौखिबना था अनि हंजिलकपदा आइना कॉल अमुक तौरमी आइना कॉल तौबा मतमदा वेटिंग अदुम लेरमी अदुगा आइगी कॉल लाक्लबसु पाइखलखिदे ngahak लेरगा आइगोंदा कॉल बैक तौरई अदुदा आइना वेटिंग लेरिदु कनानो हंगलुबदा मागी फोन याद्रे अदुना मागी सिम अदु लौथोकलगा ममागी फोनदा हापलगा वारी सानबनी हाय आइगी सौनिंगलंबा खुदिंगमक असावबा हंथखिरमी मा कनागा वारी सानरमनो खंगदे अदुगा माना हारिबदो अचुंबा नत्रगा अरानबनी सु खंगदे अदुबु मागी फोन यादबगी ममागी फोनदा मागी सिम हापे हाइबा अदु आइसु नुंगाइरमखिदे इसागी फोन लेतना मी अमगीदा सिम हापलगा सानबसी नुंगाइरमोय खलमखी आइगी थागी सेल फंग मतमदा आइना मागीदमक सेकेंड हैंड मोबाइल अमा लौरमी लुपा 10,000 दा अदुबु हाइरिबा फोन असी पीनबगीदमक मागा पाउ फाउनबा यामना वारमखी मागा पाउ फाउननबा होनबदा अवाबा अमा ओइरमखी उचिन नाचिन मागा पाउ फाउनरो मतुंगदा आइना मागी फोन अदु पीबा चलमखी मासु हराव हराव फोन अदु लौखिरमी अदुगी हाइरगदी माची यामना वखल ताई अरेमा मतमदा तुमिना लैथोकपा मांगोंदा यादे अदुगा आइगोंदगी माना क्लास अमजु हेलिबनी अदुना आइना मासे यामना वखल ताबी ओइना खलुई अखोइबानी वारी सानै हाइबसे मखोइगी ममानासु खंगी मरक मरकता आइना कॉल तौ मतमदा मखोइगी ममाना पाइखलमी अदुगा ममासु यामना लोइनबा नुंगाई आइगोंदसु इकोइ कोइदना वारी फजना साबिरमी आइगा मागा उनबा असी पुलपना अहुमलखक ओइरमगनी अहानबा थेंगनबदो हाइबदी दुकानदा लाकपदो पादबिदा अहानबा उनबदा लुपा 3,000 लहौबा अदुगा अनिरक थेंगनबदना लुपा 10,000 पीबा फोन पीरुबा अदुगा अहुमलक सुबदना मागी मनाउनिपीगी एडमिशन तौनबा सेल फरकताई हाइबदगी आइगी युमदा अवाट पफन लेरबसु सिजिनदना आइना मागीदमक लुपा 10,000 पीरुबा अदुगा अहुमसी खकनी अदुगा आइना लुपा 10,000 पीबा मतमददी मकोगी ममासु खंगी मकोगी युमदा चंगदुना पिरंबनी नमित अदुमदी मकोगी ममा आई मागसु वारी फजना नुंगाइना सानरई अदुगा चासु थगलई असुमना आइगी लाइरिक पागदबा थबक सुगदबा पुनमक पुंगनिंग लुपलमदे मागी नुंसीबदा आइसे करिनो अमा तौरमकी आइनादि माबु आइगी पुंसिगी लाइफ पार्टनर ओइरगे खलमकी आइना गवर्नमेंट की थबक तौद्रबसु मिगी मिनाय ओइरबसु माबुदी नुंगाइना थमगे हाइबिगी वखलदा लेरमी अखोइबानी हौजिक्ति हानगुमना पाउ फाउनबा ओइरमदे वारी कया सानरमदे मेसेजसु कया थानरमदे आइसु मागी लाइरिक पाबदा एयरपा पिनिंगदबदगी माना हाइबा खुदिमक यारमकी मतम खरा वारी सानखिरोइसी मासु लाइरिक खरा पागे हाइबा अदुदा आइसु होय हारगा माना कॉल तौरपा मेसेज थारकपा गायरकपनी अइना वाना थबक लोइरगा युमदा हलकपा मतमदा मागा मेसेज थानबा अमदी ngahaktang ओइरबसु वारी सानबा अदु आइगोंदा यामना नुंगाइबा अमा ओइरमकी असुमना अइना थबक लोइरगा हलकपा मतुंग पुंग 10-13 फाउबा मागी मेसेज अमदी कॉल लाकनी खंदुना गायरमकी अदुबु मागी कॉल अमदी मेसेज अमदा लाकिदे असुमना था अहुम हिजिनख्रे था अहुम करिसु पाउ फाउनदबा हाइबसी आइगोंदसु वखल नुंगाइरमदे आइसु मांगोंदा कॉल तौगे खल्लबसु अमुकसु मागी लाइरिक पाबदा अकाइबा ओइनी खनबना मरम ओइरगा तौरमखिदे असुमना अमुक था अमा हेंदोकलम्मी हौजिक्ति था मरी फारबनी था मरी फारकपदगी आइसु माना मेसेज थारकपा कॉल तौरकपा गाइबा ngमलमदे नोमा आइना कॉल तौबदा अहानबदा आइगी कॉल अदु पाखलक्ते अदुगा अमुक तौ मतमदा मखोगी ममाना कॉल अदु पाखलई आइना ममादा थोइबिदी हंगुबा मतमदा ममाना इबुंगो ngasiदगी अमुक हन कॉल तौरकनु मादी अतोपा नुपा अमदा चेनख्रे हाइरमगा कॉल डिस्कनेक्ट तौरमकी वही अदु ताबदा साउनिंगबा कपनिंगबा करी तौगदबनो खंगदबा अवाबम ओइरमकी आइना अमुका कॉल तौबदा आइगी कॉल अदु कना अमतना पाखलखिद्रे आइदी मागी अतोपा ममानबी सिंगसु खंगनबा नते आइ हौजिक करी तौगनी कनादा पाउ फाउनगनी आइ मतम अदुदा तौफम खंगलमखिदे आइना वारी ओइना हाइबदा याना लाइना हाइरबगी वानी थाजबा मी अमना नंगी थाजबा अदु मांगहलकपा मतमदा अदुगी अवा मैचाकतो फंगलबा मीनता खंगनी
ꯑꯍꯤꯡ ꯑꯗꯨꯃ ꯑꯩ ꯇꯨꯝꯕꯁꯨ ꯌꯥꯔꯝꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯄꯪꯀꯞꯇ ꯀꯞꯆꯩ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯩꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯏ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯏ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯝꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯋꯥꯃꯟꯕꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯂꯨꯔꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 10 ꯍꯦꯜꯂꯝꯃꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯩ ꯊꯕꯛꯁꯨ ꯆꯠꯂꯝꯗꯦ ꯏꯁꯥꯗ ꯄꯥꯈꯠꯄ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯝꯈꯤ ꯍꯧꯖꯤꯛꯁꯨ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯔꯝꯈꯤꯗꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯈꯤ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯒ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯩꯔꯝꯃꯤ ꯑꯩꯅ ꯊꯣꯏꯕꯤ ꯂꯩꯈꯤꯕ꯭ꯔꯥ ꯑꯝꯇ ꯎꯅꯒꯦ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯕꯅꯣ ꯍꯪꯂꯝꯈꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯁꯛ ꯈꯪꯂꯤꯕꯅꯤ ꯑꯗꯨꯈꯛ ꯅꯠꯇꯅ ꯃꯃꯥꯃꯛꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ 10,000 ꯂꯧꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕు ꯁꯛ ꯈꯪꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯝꯈꯤ ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯔꯒ ꯑꯩꯕꯨ ꯇꯥꯟꯊꯣꯛꯂꯝꯈꯤ ꯑꯩꯅ ꯑꯍꯦꯟꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯕꯤꯒꯤ ꯃꯄꯥꯗ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯃꯃꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯞꯅ ꯏꯟꯊꯣꯛꯂꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯞꯇꯨꯅ ꯐꯅ ꯐꯖꯅ ꯊꯣꯏꯕꯤꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯕꯁꯨ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯩꯁꯨ ꯅꯨꯃꯤꯠ ꯀꯌꯥ ꯊꯥ ꯀꯌꯥꯅꯤꯗꯤ ꯋꯥꯈꯜ ꯋꯥꯗꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯇꯧꯔꯨꯔꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯔꯒ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯇꯨꯝꯃꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯁꯦꯌꯔ ꯇꯧꯖꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯁꯦꯌꯔ ꯇꯧꯔꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯃꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯃꯤꯡ ꯑꯃ ꯍꯥꯏꯖꯕꯅꯤ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯃꯤ ꯑꯃꯒꯤ ꯁꯦꯜꯕꯨ ꯃꯤꯅꯝꯂꯒ ꯆꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯁꯦꯜ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯥꯟꯅꯔꯤꯕꯅꯣ ꯁꯦꯜ ꯍꯥꯏꯕꯁꯤꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯆꯩꯅꯥ ꯑꯁꯤꯗꯤ ꯀꯔꯤꯅ ꯀꯣꯛꯀꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯦꯜ ꯂꯧꯊꯣꯛꯄꯤꯔꯤꯕꯅꯣ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯗꯕ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯂꯩꯔꯕꯅꯤ ꯖꯤꯄꯦ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯁꯦꯜ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯜꯂꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯃꯥꯁꯨ ꯌꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃꯒꯨꯝ ꯇꯧꯔꯝꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗꯁꯨ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯕꯁꯨ ꯉꯝꯗꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯗꯣꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ 8258031624 ꯑꯁꯤꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ